Mabil garido hangdoklaga Tongbiro ma'am ngasidi nangi paper work kagaydo adu tawroy ngarang nangna istis tawrambado adu loisiloina adu ne nungai sakre ai oini yega sembe kokto ngasidi amda sangdoi manji kayye ai shu khangdi ado as toda I sono zubusibo ani du yobaga mayamdu wish tawi mayamda benina nangdi asomna laidoiramni ne ngasi izina hoi asomna tawrudoini ithanda boring di phasna sudui pone benina churoida ithanda kanam langna tawbunane hena bunungai bani ado kainom tangene hoi hangosi nang Suresh ka khangnabro Eigi Suresh tu ningsinga I ngayak tuda khangde kanano benina o yare hoi se today ai thaba haurage ko benina hoi Eigi chana satna mathanda ngangi kaigino mahana Suresh ka mahangai sina khangna zala natraga Suresh naga ai pala izala Eigi isai tapna nganglaga sem haurai dress tu masam dusu makhutna manada amuk thepchin manangalomda amuk thanda tawri Mabil Eigi thadokli masam du magi kolom machina tumbaduna lekhatuna punsinbirai Eigi manindigi masamda thenglakpaduda khangpre khangna oima kanano romantic oina leramba Mabil su khangna sathokri Eigi na aima aiti khanguri masamdu mano oina punsingkre Mabil gi penduna Mabil na yare matam khra mangaladi sem horo yare Eigi hairaga mangak taifet isilaga chaklami gari manung yaure aige chapot amta lauruge somda pibiro Mabil pocket ki lauthoklaga here Eigi usitaba miyengam laga thokre ngaurabani si coffee ni semi Mabil du aduga table du thami Gaitri na thonga pandagi hi Mabil kaigi la ino haina ngaglap tawna hey Gaitri na ai sinangonda wa mai bu ka hore ngarang Mabil na kai wano Gaitri na thongdunga silaga changsilai blue body ko na masilai mathakta lamba crop jacket loktolaga nakana lariba sofa do thami nang number amta piyo office ki nataba personal number kai lerage sum lonely orak kanda wari sananingba nanga kai no aise yam available oraga leiboina khanbero kaino ai nangai du gyan tade ihira New York da adu kuina leiraga soide gyan dasinano nakana leriba coffee du lamduna thai sain sidi yamna sem da ngarimni thumme khara aidi athumba thakpasi yadi nangi nati coffee du adunane Gaitri na ikayap tawna coffee du thamnabu hotnabada Mabil gi makhuta waisili coffee cup asabaduna Mabil na as Gaitri na Mabil gi makhutu paiduna magi maidu da thami Eigi room du thongdok sangmani na mapandagi ure adu ubada koinai male haina amuk khali nofai taronga lerem mai thongdu maksingkhraga nakalom do onthokre manung changdabida Mabil noklaga makhutu kanthoi ai se this story ranangido maybe Mabil maya udaba minuk tu gairi I'm not into horse Gaitri na who says I'm a hoe Mabil ngasai kritina na thamkiba magi sekatu paikhatuna pi se thong dang duk lure aduga somna thoktoiba duga
Gaitri sunglass tu upsingkraga jacket tu paikhatlaga gam thokre. Mabil Eigi changaktabududa haifet yengi thongnaudagi mapalomduda gari manakta slaibu uje. Eigi mathanta makokta thajinjaraga aina nangonda khalunu asigi nupasida asa thamunu haiba natro awu pamba playboy womanizer sida ngauruno chawunu haiba natro aina aduga sum kayu nangi na thamoido angawbinina mamit ka tu mapira chengkhalai pariba chokopai tarapi badu segairaga mayada namchili pullamali tangkhaya mamuk satui nakanda isinga mukoi mamarai. Mabil ising botandu makom hangdolaga pisili. Se Eigi guru thakchilaga yinglai Mabil gi masak tu ubaga amuk saurai. Mabilna kaino adulon sabairo nangna jangak juse mapira kasu chili pokitagi henki du pisili. Se napita kai sabanga minangse. Eigi henki ka do laude magi prituna taithoi. Mabilna kaidoragi masu nakanada phamtharai. Eigi pungdu muk yengi phone on tawraga as loiba nangkhitra ide hairamlaga hogaikhre. Mabil dasu kaimta hairamde. Mabil Eigi na hauji phone on tawbaduda Ronald ki text tu hek urure horendi soidana unarasi wadu swaige haina tharpa text tu mathanta masu murum soli maise kasi propose phajna tawge kaina khali sala ai kasi hairasiro tawrishibo kasi numit phate hayobane ba khoi mana as hangsit ki mathangdi numit yam phai kaina solo bane ba ngaya khalaba matungda amuk noktorai. Hoine kasigi numit phatabasida mana haijakrasano aduga mage phabam to oidanaba aduga hangchit numit tha pharakanduna aino oina matanta nokvet masamga to semlaga muktana phamdana lairi. Masamga to semlaga muktana phandana changlai. Benina sir event ki to notice di ngarang thokre media da but official meeting da di haina jimale sir. Mabilna yeah you can just announce it meeting da natras yare adudi marondo ngarang naina loina haikrabane ba. Benina oi sir. Mabil Eigi na sorry is this the waduda tabli yenglaga changlai. Eigi nakana laiba coffee du thakitawi. Mabil Gaitri na thakpauram laba kap oibududa Mabil na muli sita urano. Eigi wangangde muna yengi. Mabil na kap tu bunkraga coffee du haidoki badu si yengi. Mabil anauba coffee ma semlaga pirai. Se Eigi na yarani hozikida mi na ngasai khara thakrabani adugi nungaitena ama sembibani. Nanga koina badunara kana ngarang sulakpa ngasi sulakpa nangna ngasai dagi laiminaba nupido. Adumai haino ai mongonda andaga yengzade khangi pakche amta tho. Mabilna chambe kaino nang aina haiba singse yam taningjiro yam taningdi kona. Mabil Eigi na saubaduda nungsu nungaitri. Magi kadagi laptop tu lausiluraga changlai aduga Eigi gi nakanda CCTV footage du sum tharaga thami. Yengo swaide unda mongdari thami aduga masaugatuna kadudagi thokre. Eigi tasengna dress ka du sangjabani. Mabil hek thokibaga yengi laptop tuda Kretina na tawasingdu loina khangi. Mabilna ma thibadu su ure adu ubadagi masado kharadi ne tare. Eigi du Mabilnaga semlamba coffee du thakre. Asumaina asaina hardi phagadaba. Mabil thangnaba kaduda graphic semduna thari thabaki thabak ngaktani loina yengsilurabadi mathanta swaizari handakte ise work ehli oibu wale
asigi nupi masase senabada mase thangai sengna ai oijringai di ai thabak singse fazana maipuna base sukngamoi ai khangi numit humni siwar suwana ai ngairki aduga hairki yabo yarasu yabo yartasu phabra lakra ai ngamnabdi lodi yadi pukphatte angawbani immature oi harasu haijersanu ai lawdari lawroki karigi rona mathang dai date chatpagi dress dagi wagang sangang dagi ai sidokani aina mahabu phangi haibadi mabuk phattaba nupa mahan oidaba sukya yadi thongjil dagi nupa duna ngakjanana kaurasira khana leptuna ngahaktai mabilgi wasingdu aduga tapna thili thongdu sir mabil takra chala khaduna haifet khallaga sat onthora kanano haina kamcha kai leire kamchana aidu ngasidi kharangan hangena sir dasu ngarang chi amakhakta maroldo izakiba adu chalpane ai hankiba yaradrana mabilna hoi yani kamcha aidi kauthure ngarang aina laktrasu yare haikrona di haikibani aina tholakpadadi kamcha su leramje ama anawa register dadi haikibani laktrasu yare haikrona kamchana masu kauramlani dudi mabilna hoi saina topsilaga adum yarani kamcha satpa kamchana pare bungo dungai jari yamna ai thokrage ko mabil nokfe tauna hoi ka Eigi Ronald ki text tu yengi haifet Ronald na thabak chimbro Eigi text tu par ka khali Ronald tu ngasi una thoklaga phajana hairge haina maning dagi tanuna hai Eigi su hai tanuna atugi design do nangira Eigi na nateda tanuna phajaye color tu su sothokpagi dress da yaw produda Eigi na yaw hai nangsu tawdoris this tanuna tawdoini Eigi na yengine nangi design do tanu design do phaktoklaga ubli sisi Eigi na yellow do moidura tanuna silver chrome doina tawsina khanabani instead to da thilaga sise nang sisi na kidura Eigi na hoi lawar ngai se haifet on kige tanuna hoi ayama lawthurage oina mabilna tanu karamba design parise tanuna sir helter ne mabilna okay nakana laithokraga chambe loiraba Eigi mamai dre no khalakte loire finishing touch ne mabilna cool Eigi phari ga tawdun yenglai anidu mayum halakpagi lambida coffee thaknaba khami Eigi na chaknaga lambane mabil grong chelaga thonga do hangdokpi makotu su tingthoi samduna kumtharaknaba Eigi makotu pisili Eigi na thanks mabilna shumainaga ainaga thong hangdolaga adum kumningdro hayengoi pha Eigi khangnung noklaga yare chaknaga lambane mabil ngayak leirega coffee ni pairaga puthora Eigi na kana mathamlaga ainaga smai sum serve tawbodo hayengoi pha pamdrome Eigi thawai tana noklaga kaitoraga haibana mabil nokna nang yamna thawai nungai taw manba ado ngasi date leibro Ronalga Eigi na noklambadu amuk lepkhraga tumi lekhre mabilna horen kai di haini khangabo takisi Eigi na ta anu ngasidi ai noina haradoini mabil mamitu langthoklaga o aduidi dress to ai hairage Eigi na hairunu dusu ama hekta sidani ngasidi mabil patha sagalai adoidi samdo nangi sumaina
Eigi masamdu nakan amada pulap haitharaga maningda phari tawalaga semi. Ngasidi sumaina hatlo. Eigi na amta semu phajana. Mabil Eigi masamdu hana gumna semlaga akhoigi party ma leibado aduido dance yaudini ko. Any dance is accepted. Nang tango sagira bharat sagira khamba Thoibi gi sagira ama hekta yai. Eigi na nang sadoira. Mabil na karino aisu sa layo hairo aidi ganta na lakliu mayam do welcome to the leidoiba noi mayam torido adu yenglaga. Eigi na yare coffee amtang sida pung chatre yankhai hek changi adum thak leiba lao ai thengkrani. Ani du mayam hek yobaga magi ka da changnakhre. Eigi Ronald haina ba wa khara asum mathanda sem sari. Ronald ibani se sumti narasena swain oina haisira. Sumai hay yarui kamai haine